Indian Army na landa silaktuna UKNA ki kadar mari hatkhiba thong adu yaningdaba phongdoktuna ngasi ahing nongyai dagi hayeng ahing nongyai phawba total shutdown laothokhre lup asigi Department of Home Affairs na thadorokpa serol amana haide Churchandpur gi Khanpida miyoi kharana security force ka khusamnaraga tumduna leiba UKNA ki kadar mari nongmaina kaptuna hatkhiba gi thong adu khwaidagi kanba moongda condemn tawi kumja 2023 gi May 3 dagi thorakhiba irang na maram oiraga singda senduna lerakhibane ipaipu singi haktaktagi singi saruk sing tampaka punsilaga state ama sembagi wafam yaramde adubu sanglaba matamase nungsi sanana leminarakhibane hanagi Chief Minister biren na lusinglaga kumja 2023 gi May thadagi ethnic cleansing satharakpadagi isagi lam amasung miyam ngak senanabagi damak tangai phadana khulai paikhibane ngasi phawba khunai amadi Indian Army gi mayokta pamdaba thong amata chathakhiba leite haina suphongdorakle Imphal Guwahati flight ticket mamal lupa lising tareta lepkhre Air India Express flight ani hengatuna Imphal dagi Guwahati Imphal dagi Kolkata paiba hauragani haide Manipur gi irang na maram oiraga sahi kharagi mamang dagi nokthaki lambi khaktada ana layeng lairik laishu tamba amadi sattaba yadaba singidamak miyam satok sentawna mara asida aeroplane ticket ki mamal ka hena wangkhalakpaga loinana miyam satok sentawbada khamthengna awaba mayokna de Manipur gi miyam na mayokna ba awaba si yenglaga Manipur gi Governor Ajoy Kumar Balana Union Civil Aviation Minister Kanjarapur Rammohan Naidu da khutakta khut thingzinbinaba mamang thagi kunthra da iba serol aduna khangankre Governor gi maikaidagi Union Minister da thokiba aiba serol aduda Imphal dagi maroina Guwahati amasung Kolkata da paigadaba flight masingda ka hena hantharakliba asigi matangda wafam kaya thamkhe loinana Imphal dagi Guwahati amasung Kolkata gi flight manga lerambadagi ani da hanthakhiba sina maram oiraga miyamda ka hena awaba kaya mayoknaribagi matangda su wafam kaya phogdokhe Manipur da railway gi khudong chaba leitaba asigi mathakta lambi da miyamna satok sen tawbada khudong chadaba sina maram oiraga nokthaki lambi na maru oiba lambi ama oina mahirosingna ana layeng gi damak amade atai satok sen gi damak sijinari flight masing hanadagi hanthakhiba sina flight ki ticket mamalda su khangwang wang khalakpagi maram ama oiduna irangna awaba mayoknari ba miyamda hena awaba ama mayokna halle ningtham thagi matam oirakpaga loina mapanda mahai tamliba mahirosingna mayumda halakpa amade ana layeng gi damak satok sen tawgadaba matam oibana Union Minister na athubada miyeng sangbibaga loinana miyamna ngamgadaba sangda Guwahati amadi Kolkata gi bara lepinaba puning singsin ki haide nakalamarom da Governor na Civil Aviation Minister ga pau phawna khibagi matungina Air India Express ki flight ani hengalagani haide Raj Baba na social media gi X ta phongdoropagi matungina Imphal Guwahati gi lupa lising taret ka capping tawkhibaga loinana athuba matamda numit khudingi oina Air India Express ki flight ani hengatuna Imphal dagi Guwahati amasung Imphal dagi Kolkata da paiba hauragani haikhe Awang Nobuki oiba political party ama semnanaba warep laukre political gi issue singdagi lanthokduna manglomda sangsanbagi matam oire haina thamlakle political gi sengthaninga oiba khongthang amada ngasi Awang Nopok state ta leiriba wakhal manaba political party kaya gi lusingba kaya punsinba haukre hairiba apunba simaroina Awang Nopok ta leiriba India gi political party singna amata oina punsinduna national politics da akanba mapangal leiba kholaw ama lehanabani haire One North East hairiba banner makhada ngasi Delhi gi Constitution Club of India gi Deputy Speaker holda Meghalaya gi Chief Minister su oiriba NPP gi National President Kornat ke samayawna tongan ba Awang Nopok state gi political party gi lusingba kaya na saru yaduna pawgi mifam ama pangthokre pawgi mifam aduga mari leinana Meghalaya gi Chief Minister amadi NPP gi National President Kornat Sangma Tripura Motha founder Pradyot Vikram Manikya BJP gi hanagi National Spokesperson amasung Nagaland gi Minister Mamhol Luma Kikon amasung People's Party Assam gi founder Daniel Langthasana punna khuyek piduna statement ama thokhi haide ngasigi mifam adu saruk yakheba lusingba singna makhogi pandam de ama to ina punsin bani haina phongdokhi loinana Awang Nopok state singda masoi taraba political gi issue singdagi lanthokduna manglomda sangsanbagi matam oire matam kaya gi mamangdagi political party singna magi oiba khudong sadaba kaya tongan ba phampa kaya da puthokdona ngangnaduna leinariba asi amata oina satminaba matam oire masigaloina Awang Nopok state singda leiriba miyambu national gi thakta amata oibagi kholawdu lauduna ikai khumna hanba mathau tai haina phongdokhi loina ngasi punsileba sina ahanba khongthang ama oiraga makha tarakpada tongan
tongan committee semnaba amadi party ki tunglam satki lambi yathoknabasu laothokhe ngasidagi paraga numit ni phumangani gi manungda anobo party sembada yawgodoriba tongan ba regional party sing march tawbaga loinana party adugi mamingsu laothokani hari CMSD amasung PMJAY da lanai hospital singna puksel sengdre lanai hospital singna lairaba miyamgi mingda lut tawrabra haibagi wakat mayam lakle hari lairaba miyamda ana layenga mari lenana khudung saba phanghanbagi pandamda lengakna hawdokhiba se minister gi haksel gi tengbang CMSD amasung prime minister na hawdoktuna jana hankiba pradhan mantri jan arogya yojana PMJAY arano moongda lanai hospital kharana aranba tawraga sel talabra haibagi wakat kyamarum lakle lanai mioi kharana wakat narapaki matungina PMJAY amasung CMSD gi makhada anaba layengba lakpada lakliba mioi aduna hospital da yorokpada layengmal hana lauriba asimaksu lale masigi sumathakta health ki card pairiba mioi adugi ana layengba changba lupa lakh manga gi senpham adu card adu sejinaraga private hospital sing aduna kona government gi claim tawgadabani adubu housing Manipur da leiriba private hospital kharadadi lengakna masak khanglaba anaba adu layengba card adu dagi loina mak sijinaba yade haiduna sang khara khakta mak sijinare haijilaga war hobo senpham adu patient party dagi sel oina laure khudam oina hairabada lupa lakh ama layengba da sangle habadu patient party adu da khanghalle aduga health card adu dagi lupa lising kunthra lauragani war horiba lupa lising humudra aduna na khoina pigadabani haina demand tawri haide masima guideline da yaude anabadugi layengba da sangliba lakh amagi senpham adu card adu dagi sijinagadabani karigumba matamda lakh manga hena sangkhrakadi ahenba senpham adu patient party dagi lawbayai pause asida lenga ki miyeng jingsenbinaba lakliba kangbu adunadi layengba da lupa lakh ama sangle haraga asangba senpham adu su health card dagi claim tawba aduga patient party dagi lawi hariba lupa lising humudra adu su paisinduna lenga ki kanaraba scheme asi lanai hospital kharagi sendar lambi oire haina maral siri hiramasugi matangda Manipur lengakna kupna thejilaga CMSD amasung PMJAY gi senpham asi private hospital singna puksel sengna sijinari bara haiba thigat piu haide luhongbada khudop sinaba ke kakpa thingnaba miyamgi mifamna warep laothkhre haide Peace and Integrity Committee Kiamgai amadi all Kiamgai Sakha Tharang lopna konba mafam singda luhongbada khudop sinaba amadi ke kakpana singba ake amauda selka hena sarhandanaba miyamgi mifamna warep laothkhre haide ina jokhat paluten iol Manipur na thadrokpa serol amna hai maikai kiadagi sapu kana humjilakliba akanba ithilna aikogi nat amadi sanabi kiada ka henba masat kya hapsilakliba sigi matangda ngasi Kiamgai mifamna kopna khana nainaraba matungda warep asi laukhibani khagemba masai bungon laibungda phamkhiba mifamna laukiba warep matungina luhongba hijingpon numita meyai kaba nisa sasin thaksinba thabal jongsinba isei nomai tawsinba awompot ka hena hapa paksana phijang khanba ka hena sel sangbo maongda photo session tawbana chingba warep laure natki oiba sanabi singi masak amadi masat kaidana natki thorom singda natki oiba phijo serhanabasu warep lauki Kangpokpi de ekar kunthra da tharamba popi pambi sing yanthatuna mahan khre haide Kangpokpi district ki Kangsu police station gi manuksanba langjol amasung wakhong khulgi lona ba mafam sing amade songlun khulgi mafam sing da tharamba popi pambi sing ngarang security force ki kangbone yanthatuna mahan khre haide biren Union Home Minister Amit Shah bu thagaba phongdorakle Union Home Minister Amit Shah na 2029 phawbugi manungda leba sida drug sungba amasung supply tawba pungmut muthatlagani haina laothokhiba asimak yamna thagatningai ni haina hanagi Manipur gi Chief Minister biren phongdokhre biren hai Union Home Minister Amit Shah na asigamba wafam thauna fana phongdokhiba asi thagatningai ni Bharat asi mapangal kanba leba ama oina haugalakliba leba asigi citizen sing naha sing amadi mahausadagi leraklaba jati kalup sing asigumba thorang asina drug ki problem singdagi pungkok kokhanba ngamlagani haina phongdorakle mahana makhata na hai miyam gidamak paikhalakpa phirep amadi thorang asi maipakpa oirasanu haiba wafamsu phongdorakle Sagai festival boycott tawbagi lauriba phirep deshamna su mapung phana saugatkani haina deshamge maikaidagi phongdorakre Manipur da hauja khusem gi oiba kalup ke irang mayok nariba state amane
ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯍꯧꯈꯤꯕ 2023ꯒꯤ May 3ꯗꯒꯤ ꯆꯤꯟ Kuki ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯈꯤꯕ ꯑꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯆꯍꯤ 2.5ꯃꯨꯛꯀꯤ ꯃꯇꯝ ꯑꯁꯤ ꯂꯥꯟꯒꯤ ꯆꯩꯊꯦꯡ ꯃꯔꯛꯇ ꯍꯤꯡꯂꯤ ꯃꯔꯨꯑꯣꯏꯅ ꯂꯥꯟ ꯑꯁꯤꯗ ꯃꯌꯨꯝ ꯃꯀꯩ ꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯕ ꯂꯥꯟꯖꯦꯟꯅꯔꯛꯂꯕ ꯃꯤꯑꯣꯏ IDP ꯂꯤꯁꯤꯡ ꯀꯌꯥ ꯉꯁꯤꯁꯨ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯏꯔꯥꯡ ꯑꯁꯤꯒꯤ ꯆꯩꯊꯦꯡ ꯅꯪꯗꯨꯅ ꯋꯥꯅ ꯍꯤꯡꯂꯤ ꯂꯣꯏꯅꯅ ꯃꯩꯇꯩꯁꯤꯡꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯗ꯭ꯔꯤ ꯑꯁꯤꯒꯨꯝꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯎꯪꯈꯠꯅꯗꯨꯅ ꯂꯩꯔꯤꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯤꯕꯅꯤ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗ ꯇꯨꯔꯤꯖꯝ ꯐꯦꯁꯇꯤꯚꯦꯜ ꯇꯧꯒꯅꯤ ꯍꯥꯏꯔꯛꯄ ꯇꯥꯕꯗ ꯑꯉꯛꯄ ꯄꯣꯛꯏ ꯍꯥꯏꯅ ꯗꯦꯁꯥꯝ ꯍꯦꯗꯀ꯭ꯋꯥꯔꯇꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜꯅ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝꯁꯤꯡ ꯑꯁꯤꯗ ꯇꯨꯔꯤꯖꯝ ꯐꯦꯁꯇꯤꯚꯦꯜ ꯇꯧꯒꯅꯤ ꯍꯥꯏꯔꯛꯄ ꯑꯁꯤ ꯇꯥꯕꯗ ꯑꯉꯛꯄ ꯐꯥꯎꯏ ꯃꯔꯝꯗꯤ ꯇꯨꯔꯤꯖꯝꯁꯤꯡ ꯑꯁꯤꯗꯤ ꯃꯍꯧꯁꯥꯅ ꯏꯪ ꯆꯤꯛꯄ ꯑꯃꯗꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯂꯩꯕ ꯁꯤꯔꯣꯏ ꯉꯝꯂꯣꯏꯗꯕ ꯃꯐꯝꯗ ꯀꯣꯏꯕ ꯆꯠꯅꯕꯅꯤ ꯂꯥꯟ ꯅꯠꯇ꯭ꯔꯒ ꯏꯔꯥꯡ ꯂꯩꯕ ꯃꯐꯝꯗ ꯀꯣꯏꯕ ꯆꯠꯅꯗꯦ ꯃꯁꯤꯒꯤ ꯃꯌꯦꯛ ꯂꯥꯔꯕ ꯈꯨꯗꯝ ꯍꯥꯏꯕꯕꯨ US ꯒꯚꯔꯟꯃꯦꯟꯠꯅ ꯆꯍꯤ ꯑꯁꯤꯒꯤ ꯖꯨꯟ 22ꯗ ꯊꯣꯛꯈꯤꯕ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯗꯚꯥꯏꯖꯔꯤ ꯑꯃꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯁꯤꯇꯤꯖꯦꯟꯁꯤꯡꯕꯨ ꯃꯅꯤꯄꯨꯔꯗ ꯀꯣꯏꯕ ꯆꯠꯇꯅꯕ ꯍꯥꯏꯈꯤꯕ ꯑꯗꯨꯅꯤ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯗꯦꯁꯥꯝꯅ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔꯗ ꯍꯥꯏꯖꯅꯤꯡꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯈꯔ ꯊꯝꯂꯛꯂꯤꯕꯗꯤ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯑꯣꯏꯅ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯄꯥꯡꯊꯣꯛꯄꯤꯒꯅꯨ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯃꯁꯤꯗ ꯊꯥꯗꯒꯗꯕ ꯑꯆꯧꯕ ꯁꯦꯟꯐꯝ ꯑꯗꯨꯅ ꯂꯥꯟꯖꯦꯟꯅꯔꯤꯕꯁꯤꯡ IDPꯁꯤꯡ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯆꯥꯅ ꯊꯛꯅꯕꯒꯤ ꯑꯃꯗꯤ ꯑꯇꯩ ꯇꯉꯥꯏꯐꯗꯕ ꯆꯪꯕ ꯑꯋꯥꯠ ꯑꯄꯥꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛ ꯀꯥꯏꯊꯣꯛꯄꯤꯌꯨ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯇ꯭ꯔꯦꯗꯤꯁꯟ ꯀꯜꯆꯔꯦꯜ ꯐꯦꯁꯇꯤꯚꯦꯜ ꯅꯠꯇꯦ ꯃꯁꯤ ꯃꯥꯂꯦꯝꯗ ꯃꯅꯤꯄꯨꯔ ꯈꯛꯇꯗ ꯐꯪꯕ ꯁꯉꯥꯏ ꯁꯥ ꯃꯈꯜ ꯑꯁꯤꯒꯤ ꯃꯤꯡꯗ ꯃꯅꯤꯄꯨꯔꯒꯤ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔ ꯃꯍꯧꯁꯥꯒꯤ ꯐꯖꯕꯁꯤꯡ ꯑꯃꯗꯤ ꯍꯣꯁꯄꯤꯇꯥꯂꯤꯇꯤꯕꯨ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯗ ꯎꯠꯊꯣꯛꯇꯨꯅ ꯈꯪꯍꯜꯂꯒ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯝ ꯀꯣꯏꯕꯁꯤꯡ ꯂꯥꯛꯍꯟꯅꯕꯒꯤ ꯇꯨꯔꯤꯖꯝ ꯆꯥꯎꯈꯠꯍꯟꯗꯨꯅ ꯈꯨꯟꯅꯥꯏꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯚꯝ ꯐꯒꯠꯍꯟꯅꯅꯕ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯄꯥꯡꯊꯣꯛꯄ ꯇꯨꯔꯤꯖꯝ ꯐꯦꯁꯇꯤꯚꯦꯜ ꯑꯃꯅꯤ ꯑꯗꯨꯕꯨ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯕꯨ ꯕꯣꯏꯀꯣꯠ ꯇꯧꯅꯕ ꯂꯨꯞ ꯀꯌꯥꯅ ꯂꯧꯔꯛꯂꯤꯕ ꯐꯤꯔꯦꯞ ꯗꯦꯁꯥꯝꯅ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯀꯅꯤ ꯍꯥꯏꯔꯤ ꯂꯝꯕꯤ ꯁꯦꯝꯕꯤꯗꯕꯗꯒꯤ ꯀꯨꯝꯕꯤꯗ ꯃꯤꯌꯥꯝꯅ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯤꯕ ꯀꯨꯝꯕꯤ ꯊꯣꯡ ꯂꯝꯂꯣꯡꯗꯒꯤ ꯋꯥꯡꯉꯨ ꯇꯥꯕ ꯂꯝꯕꯤ ꯑꯁꯤ ꯃꯇꯝ ꯀꯨꯏꯅ ꯁꯦꯝꯕꯤꯗꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯤꯕꯝ ꯐꯠꯇꯅ ꯂꯩꯕ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄꯤꯌꯨ ꯍꯥꯏꯅ ꯉꯁꯤ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯃꯤꯌꯥꯝꯅ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ ꯉꯁꯤ ꯑꯉꯟꯕꯗꯒꯤ ꯍꯧꯅ ꯀꯨꯝꯕꯤ A ꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀ꯭ꯂꯕ ꯁꯪꯁꯊꯥꯟꯒꯤ ꯅꯍꯥꯁꯤꯡꯒ ꯂꯣꯏꯅꯅ ꯀꯨꯝꯕꯤ ꯊꯣꯡꯈꯣꯡꯗ ꯄꯨꯟꯗꯨꯅ ꯀꯨꯝꯕꯤꯗꯒꯤ ꯋꯥꯡꯉꯨ ꯐꯥꯎꯕꯒꯤ ꯂꯝꯕꯤ ꯄꯔꯦꯡ ꯑꯁꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ ꯂꯝꯕꯤ ꯊꯤꯡꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯨꯝꯕꯤ ꯀꯩꯊꯦꯜꯗ ꯂꯩꯕ ꯗꯨꯀꯥꯟꯁꯤꯡ ꯊꯣꯡ ꯂꯣꯟꯅꯈꯤ ꯀꯩꯊꯦꯜ ꯀꯥꯟꯅꯈꯤꯗꯦ ꯑꯅꯥ ꯑꯌꯦꯛ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯑꯃꯗꯤ ꯑꯦꯁꯦꯟꯁꯤꯌꯦꯜ ꯁꯥꯔꯚꯤꯁꯀꯤ ꯑꯣꯏꯅꯗꯤ ꯑꯊꯤꯡꯕ ꯑꯁꯤ ꯀꯣꯝꯊꯣꯛꯈꯤ ꯂꯝꯕꯤ ꯄꯔꯦꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇꯕꯅ ꯃꯤꯌꯥꯝꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯊꯣꯛꯂꯦ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯎꯐꯨꯜ ꯀꯌꯥ ꯍꯧꯕꯅ ꯂꯝꯕꯤꯒꯤ ꯅꯥꯛꯌꯦꯠꯇ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯒꯤ ꯍꯛꯆꯥꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯍꯟꯅꯤꯡꯉꯥꯏ ꯑꯣꯏꯔꯦ ꯃꯔꯝ ꯑꯗꯨꯅ ꯂꯝꯕꯤ ꯄꯔꯦꯡ ꯑꯁꯤ ꯁꯦꯝꯕꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯇꯝ ꯀꯛꯇꯅ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯆꯦ ꯑꯁꯤꯅ ꯂꯝꯕꯤ ꯊꯤꯡꯂꯤꯕ ꯈꯨꯟꯖꯥꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯕ ꯑꯃꯗ ꯐꯣꯡꯗꯣꯔꯛꯈꯤ ꯍꯥꯏꯔꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒ ꯈꯨꯠ ꯊꯣꯛꯅꯕꯗ UKNAꯒꯤ ꯀꯥꯗꯔ ꯃꯔꯤ ꯁꯤꯈꯤꯕ ꯑꯗꯨ UKNAꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯔꯛꯂꯦ ꯂꯣꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯜꯍꯧꯂꯨꯞ ꯌꯨꯅꯥꯏꯇꯦꯗ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯥꯔꯃꯤ UKNAꯒꯤ ꯃꯤꯑꯣꯏ ꯃꯔꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯑꯄꯨꯟꯕ ꯀꯥꯡꯕꯨ ꯑꯃꯒ ꯈꯨꯠ ꯊꯣꯛꯅꯕꯗ ꯂꯩꯈꯤꯗ꯭ꯔꯦ IJR ꯁꯥꯎꯠꯇꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡꯏꯟꯅ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯅꯤꯄꯨꯔꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗꯒꯤ ꯃꯅꯤꯡꯔꯣꯝꯗ ꯀꯤꯂꯣꯃꯤꯇꯔ 40 ꯔꯣꯝ ꯆꯠꯂꯒ ꯂꯩꯕ ꯀꯥꯟꯄꯤ ꯚꯤꯂꯦꯖꯇ ꯊꯣꯛꯈꯤꯕꯅꯤ IJRꯒꯤ ꯄꯥꯎ ꯃꯇꯨꯡꯏꯟꯅ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯄꯥꯎꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯉꯁꯤ ꯑꯌꯨꯛ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯂꯩꯉꯥꯛꯀ ꯁꯨ ꯆꯠꯅꯗꯕ UKNAꯒꯤ ꯀꯥꯗꯔꯁꯤꯡ ꯑꯗꯨꯅ ꯑꯥꯔꯃꯤ ꯑꯃꯗꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯥꯡꯕꯨꯗ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯉꯁꯤ ꯑꯌꯨꯛꯀꯤ ꯑꯊꯦꯡꯕ ꯐꯥꯎꯕ ꯃꯈꯥ ꯇꯥꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯑꯄꯨꯟꯕ ꯀꯥꯡꯕꯨ ꯑꯗꯨꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ ꯉꯁꯤ ꯀꯥꯟꯄꯤ ꯚꯤꯂꯦꯖꯇ ꯆꯠꯊꯈꯤꯕ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯑꯗꯨ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ UKNAꯒꯤ ꯀꯥꯗꯔꯁꯤꯡ ꯈꯨꯜ ꯑꯁꯤꯒꯤ ꯆꯤꯞ ꯍꯥꯠꯈꯤꯕ ꯈꯨꯟꯖꯥꯁꯤꯡꯗ ꯀꯤꯍꯟ ꯈꯪꯍꯟꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯏꯪ ꯇꯞꯄ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯔꯤ ꯌꯨꯅꯥꯏꯇꯦꯗ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯥꯔꯃꯤ UKNA ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯀꯨꯀꯤꯒꯥꯝ ꯖꯦꯅꯔꯦꯜ ꯍꯦꯗꯀ꯭ꯋꯥꯔꯇꯔꯅ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤ ꯃꯔꯤ ꯍꯥꯠꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ ꯂꯨꯞ ꯑꯁꯤꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜꯗ ꯍꯥꯏ ꯇꯨꯝꯗꯨꯅ ꯂꯩꯕ UKNAꯒꯤ ꯀꯥꯗꯔ ꯃꯔꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯍꯥꯠꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯄꯥꯡꯗꯕꯒꯤ ꯃꯆꯠꯅꯤ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅ ꯅꯤꯡꯁꯤꯡꯒꯗꯕꯗꯤ ꯀꯨꯀꯤꯖꯣ ꯃꯤꯌꯥꯝꯕꯨ ꯃꯈꯣꯏꯒꯤ ꯇꯦꯔꯤꯇꯣꯔꯤꯒꯤ ꯃꯩꯇꯩꯁꯤꯡꯅ ꯇꯥꯟꯊꯣꯔꯛꯈ꯭रे ꯀꯌꯥꯅ ꯍꯥꯠꯈ꯭रे ꯃꯤꯑꯣꯏ ꯀꯌꯥꯅ ꯃꯤꯑꯣꯠ ꯃꯤꯅꯩ ꯃꯥꯌꯣꯛꯅꯈ꯭रे ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯠ ꯃꯤꯅꯩ ꯆꯠꯊꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨꯕꯨ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯀꯟꯗꯦꯝ ꯇꯧꯔꯤꯕꯅꯤ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅ ꯀꯨꯀꯤꯖꯣ ꯃꯤꯌꯥꯝꯕꯨ ꯉꯥꯛ ꯁꯦꯟꯕ ꯉꯝꯗꯕꯗꯒꯤ ꯑꯗꯨꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡ
sing adu thokpani maitai amasung kukijo sing gi marakta buffer zone thamduna ngak sena bu honariba adubudi thagatle kukijo sing gi matakta lan lauthokiba matung kuki sing da sen khalaktuna lairibani kukijo ipai pu singa singi lamdam asibu tampaki lamdam ga punsinna ba habatu yaramde adumoinamak ingna signa laminana ba honaduna lakhibani bidena lu singkhiba lengakna state government gi machinery sizinaduna ethnic cleansing satharakpadagi kukijo gi naharo kya namduna khulai pahan khibani madu miyam amasung lam kannana bagi damaktane aduguma naharo sing aduna khunai asida natraga indian army da kihan khiba natraga singna khiba laite separate administration gi damak leple separate administration gi demand phanglaba matung dade makoi punamak surrender tawgani hairi zeroduna makhata na high security force na laikhidarba mioi mari adu lalhauba singi lusing bani haina lana lamjengna ba honari makoi di miyam gi damak thabak tawbani asengbu yekna ba aduga mayok nana ba honabani kijo singbu to khaina le hello indian constitution ki makhada makoi gi hak phangna na ba honabani center ga wari sanari ba amasung indian army bu ikai khumnai hairi nakalamrom da ngasi kapna khiba thaudo adugi tongan ba source amadagi phangba paw gi matungina Khanpi village the UKNA gi kadar tarat rom yum amada changja phamlauduna lairingai da AR kanguna koisilaga nongmai kapsin bani haina thamlakle mara sida Indian Army yauna AR kangu ga punna operation sathari haina ngan ba source amada kisu phangle kadai phawbo chumba pawno khaminana ba makata ba hendu pawngai minase